इंडियाना टेररिस्ट की मथक्ता चथब ऑपरेशन सिंदूरदा मितई मचा अमा यावना लानमी मंगा सिरे ममांग थागी कुनिथोय की नुंगथिलदा जम्मू एंड कश्मीर की पहलगाम चिंगथक्ता लैबा ममिंग चलबा बाइसरन टूरिस्ट स्पॉट पाकिस्तान बेस तौब टेररिस्ट खुटपू अमगी मियोइसिंगना मिसंग कुंतरुक नोमैना कातुन हातख्रबा मतुंगदा लैबाक असिना पाकिस्तान अमसुंग पाकिस्तान खुदुम चलिबा कश्मीर दा लैबा टेररिस्ट सिंगी कैंप तिंगदा ऑपरेशन सिंदूर हौदोक्तुना ngarang nungthil pung mangadagi leibak anigi marakta ceasefire tawniddringai mamang fawbada numit mari ni chumna chathakiba operation da Pakistan lomdagi chatharakiba tongan ba attack singda leikidraba India gi lanmi manga ki manungda Manipur gi Thawal district ki Yairipok Yambe mathak leikai dagi BSF ki constable tinga khamdipak yaure amaromda Kashmir gi Baramulla gi Sopor da leiba Sher-e-Kashmir University of Agricultural Science and Technology da tamliba Mahesh Singh makhoibu sakphakadaba mafamda puthokpiyu haijabadagi IT4 CRPF ki commandant and Ranbir na lusingba personnel singna asoengam yahondana mahaikol adudagi thadurakre hairi Laikhidrabas inga kham Dipak 7 BSF ki constable ni mahaki apokpagi mingna si hai Bon Bihari amasung apokpigi mingna singa kham ongbi ibemhal kawi hairi mahang masagi sahi kunlom da ngaidi aduga battalion asigi constable oina April ama 2019 dagi changlakthibani hairi mahang ngarang ayu anganba pung manga minute 15 rom tarakpada Kharkola da laiba makhogi camp ta leiringai da Pakistan lom dagi drone sijinaduna satharakiba attack ta Camp aduda laiba army personnel ani yauna puna makhoi mapan chokibani personnel ayamba drone sijinaduna thadarakwa bhongi masena khong thabak mai amasong kokna singbada choki asopa personnel singbu Jammu gi Sadwari camp ta laiba Jamaga Homputaruk Suba Military Hospital da pukhatuna laikanaki adubu ngarang nungtil bung manga makhairom tarakpada Singa kham Dipak mahaki asokpan maram oiduna Military Hospital gi ICU da thamduna laikanarabasu kanma ngamdana laikhidabani hairi mahangna laikhidaba camp adu Jammu and Kashmir gi RS Pura sector gi manung chanba line of control gi paringdani hairi Operation Sindur gi manung da laikhidraba laibagasi gi atopa lanmi singna Singa kham Dipak puna sokminakiba BSF ki Sub Inspector Muhammad Imtiyaz Himachal Pradesh ki Kangra district gi Subedar Major Pur Kumar Said Kunmanga Punjab Resistance Jammu and Kashmir Light Infantry gi Rifleman Sunil Kumar Said Kunmanga amasung Indian Air Force ki Medical Assistant oiriba Surgeon Surendra Kumar Moga yauri amaromda Marpumari CRPF ki Commandant N Ranbir na haudik laiba Jammu gi Chathadagi thorakiba Jirol amada Kashmir gi Baramulla gi Sopor da laiba University asigi Maheroi amana social media gi khutang da makhoibu Kashmir Valley dagi safagadaba mafam singda thadokpinaba haijarakpa thengnabadagi commandant asina khudakta University asigi official singa khusanaduna Manipur dagi Maheroi taruk yauna puna Maheroi 38 thangdorakibani hairi Biren Sawale haiduna viral oirakibadu Sumang Lila Council amasung artist singa mari amata lainajade hanagi se minister Biren bu sawatbagi serol ama viral oirakibadu Manipur State Sumang Lila Council amadi lilagi artist singa mari lainade haina Manipur State Sumang Lila Council ge secretary Y Nilesandra na paumi singda phongdokre hiram asigi matangda ngarang palace compound da laiba Iboyaima Sumang Lila Sanglenda Manipur State Sumang Lila Council gi mifam amang pangthoklaba matungda secretary Y Nilesandra na phongdorakpada numit kharani gi mamangda social media gi platform singda amasung wasagi khutangda viral oirakiba yauna pause ama ni da fawba Sumang Lila gi artist singna hanagi se minister Biren bu sawatpagi serol ama viral oirakibani wafam asidi serol aduda khudek piriba miyoi sing adugi apamba oigani wafam asiga Manipur State Sumang Lila Council ga amadi Lila gi artist singa mari leinade miyamna Sumang Lila Council amadi Lila gi artist singbu lana ubigano haina phongdoraki wafam asi Manipur State Sumang Lila Council ge secretary Y Nilesandra na council asigi advisory sing amasung thaupuriba singa puna faminaduna phongdokibani Laibak nungsiba singna punsinduna changchilakpa thabak khudingmak mai pakani haina Mahesor thaunaudona phongdokre Maitai mitai bo este lista chalhanaba Republican Party of India RPI athwale party asina letana honagani laibak nungsiba ngaktana chamanana leplingai pangthok bangam loidaba thabak leite haina party asigi state president Mahesor thaunaudona phongdokre RPI athwale Manipur State Unit ki nauna thau pugadaba sing khanba madi pham sinabagi palace compound laiba
Maipa Hall pangthokiba thoramda chief guest ki warol piraduna mahakna makhatan hai RPI asi ahanbada karino haiba Manipur gi miyamna mapungphana khanglamdabani adubu imaleba kidama yaifanaba thabak tawdaba yade yelawmi singi phangdana leiriba hak phangdaba yade haiba wakhalon manaba miyoi singa punduna kathokba amaga loinana honabadagi ngasidi Manipur gi miyamna sakhanglakle masida sunatana ECI na RPI asibu regional party ama oina sakhangduna state party ama oina thabak tawba ngamle party asina phibam asi yaurakpada chawthokba pawi tongan ba mafamdagi party asigi state unity committee member oibada natana leader ama oiraba miyoi sing yaurabanina ngasidi party asina Manipur gi tauge khaliba thabak sing soidana mai paklagani haibagi achetba thajabadu leire mahangna hai state amagi issue amagi ground reality adu state adu gi miyoi aduna mamutana khangadabani masi khangba party asigi national leader na state ki yaifanabagi damak apamba mawongda thabak tawbada central leader ama oina ayet pa athingba piroi haiba wafam thamlakpa laikhrabani masi magna party asigi state unit ki leader singa punduna positive oiba mawongda iramdam asigi yaifanabagi damak thabak tawgani masida central leader natraga high command gi wafam chatkadabani haiba athingba laklabadi khudakta RPI dagi pothagani haibasi lengdraba phibam amani political party oire political leader oire haiduna matam pumnamakta politics tawgani haiba leite development the might onsilaga aikhoigi phangdana leiriba haksing phangnaba honagani maitai mitai na schedule track lista chalhanaba RPI na ahanba priority thamduna thabak tawgani mangdil thana satuna honagani party ama yawba taragadi pendaba saunaba ngai hakti yaurakani madudi mahausani adubu imung manung amani khalaga kaukthoknaraga amadi nathairaga thamlaga amatoina Manipur gi interest da positive oina thabak tawminasi haina mahangna makha taki Indo-Myanmar border fencing atuba matamna khaba loisilo haina UCM na phongdokre Indo-Myanmar border fencing Manipur gi lam manghandana atuba matamna khaba loisilo haina United Committee Manipur UCM na taksilakli UCM gi Information and Public Relations Secretary Soibam Anandana Kudek Pituna Thadropa Chirol Amanhai Indo-Myanmar border fencing asi Manipur gi lam insiama tamang handana atuba matamda fencing khagadabani border fencing asi khabagi thodang lawriba BRO BRTS na atuba matamda Manipur miyang gi ihul khangna border fencing asi khaba loisingadabani fencing asi gi anakpada lairiba khundariba khultingi khunda singa kayarak hana Manipur gi lam amata manghandana fencing khanaba pressure dawduna lakibani aikhoigi ngamkhai apunbagi saktam idea of Manipur kaihendana thamba haibasi aikhoigi tangai fadaba thodangni border fencing asigi sayenari basing waroisin purangnaba Surveyor General of India gi Mihu Singh Manipur lenga BRO BRTS kaloinana UCM na kayarak mafam sing asida chatuna mafam sing asigi khunja sing yauna yengsilminaki ngasisu UCM na miyanga loinana kumna observe tawri haina phongdoki loinana aikhoigi ngamkhai amadi ngamkhai wangmadagi mitop sangchilakpa thingbagi daita se India lengang na oikrabani malengi lebak singna illegal immigrant cross border terrorism thingnaba angamba thakta honari masigi ona tainabada India na Manipur miyamda asiana nanghali masing thingamdraba mito kaya sangsilakpadagi kumdali singani kulhumdoidagi landamasi da asoba crisis ama oiduna leiri Biren amuk hana seminisa oiraklaroi haina ex-MLA Sobhas Chandra na phongdokre Nauria pakhang lakpa assembly constituency da mamangi tamda MLA oiramba Soibam Sobhas Chandra na MLA oiringai da mahaki local area development fund dagi lupa lakh nipan thadaduna saba horamlaga loisen kidaba malom tulihal tera khagi maira sanglen asti ngarang sangaduna miyanda khusinakhiba thoramda sikraba miyoi amu hingalaroi hairaduna lengak semba yaba ruling gi MLA sing hendokna leirabasu Chief Minister gi famdagi resign tawduna asibaga pangkhak oikhrabanina Birena amuk hana Chief Minister oiraklaroi haina phongdokre thoram asida Birenbo amuk hana Chief Minister oirakhigadra haibagi wafam pause singda phongdoknarakpa amasung miyoi kharana ngangnaribasi oithoklaroi wafamni hainasu phongdoki loinana thauri yanduna sikraba miyoi amagi aroiba mathau mangam maibana loishin haudrabadi miyoi eduki thawaina tamna lai oli hainasu phongdokhibaga loinana resign tawkhibadu suicide ni haiki loinana BJP ki MLA singi manungda leader munaba singna sauri saubagumna sauri hairaduna leader munari makai anauba lengak se mangamloi maril yaudaba MLA kaya yauri haiki